ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯇꯥꯂꯣꯏ 10ꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯨꯄꯤꯗꯨ ꯎꯏꯔꯝꯕ ꯃꯃꯤꯠꯀꯗꯨ ꯈꯪꯁꯤꯡ-ꯁꯤꯡꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯗꯨꯅ ꯐꯤ ꯍꯣꯡꯗꯣꯛꯂꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯅ ꯍꯪꯂꯤ, "ꯇꯥꯃꯦꯔꯥ, ꯀꯩꯗꯧꯔꯦ? ꯉꯁꯥꯏ ꯑꯩꯅ ꯌꯨ ꯊꯛꯑꯒ ꯍꯜꯂꯣ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯊꯛꯇꯕꯤꯗ ꯂꯥꯛꯏ ꯀꯩꯒꯤꯅꯣ?" "ꯃꯁꯤꯗꯤꯕ ꯅꯣꯛꯁꯤꯟꯅꯔꯒ ꯂꯩꯒꯅꯣ, ꯀꯩꯒꯤ ꯊꯛꯂꯛꯇ꯭ꯔꯤꯅꯣ?" "ꯍꯣ, ꯊꯛꯂꯛꯑꯦ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ꯫ ꯑꯗꯨꯅ ꯅꯪꯅ ꯍꯨ ꯆꯥꯎ ꯍꯥꯏꯔꯕꯁꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯑꯃꯠꯇ ꯇꯧꯗꯅ ꯅꯪꯒꯤꯗꯃꯛꯅꯦ, ꯅꯪꯅꯕꯨ ꯍꯔꯥꯎꯅꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝ ꯆꯥꯔꯗꯧꯕꯅꯦ ꯑꯩꯗꯤ꯫ ꯈꯪꯉꯕꯣ ꯑꯩꯒꯤ ꯃꯌꯥꯍꯩꯕꯤ?" ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯈꯖꯥꯏꯗ ꯇꯞꯂꯞꯅ ꯁꯤꯜꯂꯛꯏ꯫ ꯁꯤꯟꯗꯨꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯠꯂꯒ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ, "ꯅꯣꯟꯊꯔꯣ, ꯌꯨꯅꯝ ꯅꯝꯕꯔ ꯌꯦꯡꯒꯦ." "ꯌꯥꯔꯦ, ꯇꯨꯝꯃꯨꯔꯣ. ꯅꯈꯣꯡ ꯅꯈꯨꯠꯀꯗꯣ ꯂꯣꯏꯅ ꯏꯪꯂꯤꯗꯣ? ꯐꯃꯨꯡꯗ ꯕ꯭ꯂꯦꯡꯀꯦꯠ ꯑꯣꯝꯁꯤꯜꯂꯒ ꯂꯩꯔꯨꯆꯣ." "ꯏꯪꯗꯦ ꯑꯝꯇ, ꯇꯨꯝꯅꯤꯡꯕꯁꯨ ꯐꯈ꯭ꯔꯦ. ꯌꯨꯅꯝ ꯅꯝꯕꯔ ꯌꯦꯡꯒꯦ. ꯀꯨꯟꯊꯔꯛꯎꯅꯤ ꯅꯨꯄꯥ ꯅꯪꯕꯣ." ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯌꯥꯟꯗꯨꯅ ꯆꯤꯡꯊꯩ꯫ ꯑꯗꯨꯒ ꯃꯦꯔꯥꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯃꯅꯝꯒ ꯁꯨꯠ ꯅꯝꯃꯤ꯫ "ꯅꯪ ꯇꯧꯁꯤꯟꯅꯩ, ꯊꯛꯁꯨ ꯊꯛꯇꯅ ꯊꯛꯏ ꯀꯥꯏꯅ ꯌꯨꯅꯝꯁꯨ ꯑꯝꯇ ꯅꯝꯗꯦ." "ꯅꯅꯥꯇꯣꯟꯗꯨꯅ ꯂꯣꯏꯅ ꯐꯨꯟꯖꯤꯜꯂꯦ, ꯑꯗꯨꯒ ꯀꯥꯏꯗꯒꯤ ꯃꯅꯝ ꯐꯥꯎꯖꯤꯜꯂꯛꯇꯣꯏꯅꯣ?" ꯃꯈꯥꯗ ꯈꯔ ꯏꯪꯂꯨꯕꯒ ꯁꯥꯏꯅꯁ ꯂꯩꯕꯒ ꯂꯣꯏꯅ ꯐꯨꯟꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ꯫ ꯁꯤꯟꯗꯨꯁꯨ, "ꯍꯩꯃꯥ, ꯀꯥꯎꯕꯨ ꯀꯥꯎꯏ. ꯑꯗꯣ ꯑꯁꯦꯡꯒꯤ ꯊꯛꯇꯤ ꯊꯛꯂꯛꯄ꯭ꯔꯣ?" "ꯑꯣ, ꯀꯌꯥꯝ ꯊꯛꯂꯛꯄ?" "ꯈꯔ ꯊꯛꯂꯛꯑꯦ." "ꯈꯔ ꯑꯌꯦ, ꯀꯩꯗꯧꯔꯒꯦ? ꯉꯥꯎꯅꯕ ꯊꯛꯎ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯌꯨ ꯉꯥꯎꯔꯒ ꯐꯦꯔꯦ ꯍꯥꯏꯔꯒ ꯍꯟꯖꯜꯂꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯉꯥꯎꯔꯤꯁꯤꯗꯤ ꯑꯩ." "ꯉꯥꯎꯗꯤ ꯀꯩꯁꯨ ꯌꯨ ꯉꯥꯎꯕ ꯃꯤ ꯃꯥꯟꯗꯦ꯫ ꯍꯦꯔꯣꯅ ꯌꯨ ꯉꯥꯎꯔꯗꯤ ꯔꯣꯃꯥꯟꯇꯤꯛ ꯌꯥꯝ ꯑꯣꯏꯗꯧꯕꯅꯤ, ꯅꯨꯡꯁꯤꯕ ꯋꯥꯒ ꯍꯥꯏꯗꯧꯕ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯅꯅꯦ ꯏꯁꯧ ꯌꯥꯝꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯣ ꯇꯥꯃꯦꯔꯥꯗꯤ ꯔꯣꯃꯥꯟꯇꯤꯛꯁꯨ ꯑꯣꯏꯗꯦ, ꯏꯁꯧꯁꯨ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯁꯦ ꯉꯥꯎꯗꯕꯩꯅꯤ ꯈꯪꯉꯦ ꯑꯩ." "ꯃꯊꯣꯏ." "ꯑꯣ, ꯃꯊꯣꯏ." "ꯀꯧꯕꯤꯔꯛꯀꯅꯣ, ꯃꯤꯅ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯎꯅ ꯍꯥꯏꯔꯒ ꯉꯥꯎꯗꯕꯤꯗ ꯍꯜꯂꯛꯏꯅꯦ." "ꯁꯥꯎꯈꯤꯅꯨꯗ, ꯄꯩꯈꯤꯅꯨꯗ. ꯅꯪꯅ ꯑꯗꯥꯏꯅ ꯁꯥꯎꯔꯤꯅꯤ ꯐꯩꯔꯤꯅꯦꯅ ꯇꯧꯔꯤꯗꯣ. ꯑꯩꯅꯦ ꯉꯥꯎꯕ ꯍꯦꯟꯖꯤꯟꯒꯦ ꯇꯧꯏꯃꯤ." "ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦꯆꯣ, ꯉꯥꯎꯁꯨ ꯑꯝꯇ ꯉꯥꯎꯗꯅ ꯉꯥꯎꯁꯤꯟꯅꯩꯗꯣ." ꯅꯨꯄꯥ ꯃꯥꯁꯨ ꯅꯣꯛꯃꯤ ꯄꯩꯊꯣꯛꯇꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤꯁꯤꯗ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯈꯪꯍꯧꯗꯦ ꯁꯥꯎꯔꯤꯅꯤ ꯄꯩꯔꯤꯅꯤ ꯇꯧꯔꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟꯗꯨꯗ ꯇꯞꯅ ꯊꯦꯡꯉꯤ꯫ ꯑꯗꯨꯒ ꯐꯠ ꯑꯃꯨꯛ ꯍꯟꯗꯣꯛꯇꯨꯅ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯥꯎꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥ ꯃꯥꯅ ꯑꯗꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯈ꯭ꯔꯦ꯫ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗꯨ ꯈꯨꯝꯂꯒ, "ꯑꯌꯥ, ꯇꯥꯃꯦꯔꯥ, ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ?" "ꯍꯥꯎ, ꯌꯨ ꯉꯥꯎꯔꯤꯅꯦ ꯑꯩꯒꯤꯗꯣ." ꯂꯨꯈꯝꯗꯨꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯅꯣꯛꯃꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯨꯄꯤ ꯃꯥꯗꯤ ꯅꯨꯄꯥ ꯃꯥꯅ ꯅꯣꯛꯃꯤ ꯁꯨꯝ ꯌꯦꯡꯂꯒ ꯑꯗꯥꯏꯅꯒ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯃꯃꯥꯏꯒꯗꯣ ꯏꯀꯥꯏꯃꯟꯕꯒꯤ ꯁꯨꯝ ꯉꯥꯡꯁꯤꯟꯈꯤꯕꯗ ꯔꯦꯗ ꯇꯣꯃꯦꯇꯣ ꯃꯥꯟꯁꯤꯜꯂꯛꯂꯤ꯫ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯇꯧꯐꯝ ꯈꯪꯗ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯊꯕꯥꯛ ꯋꯥꯏ ꯑꯗꯨꯗ ꯇꯦꯛ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ꯫ "ꯑꯉꯥꯎꯕ, ꯆꯤꯟꯊꯤꯕ, ꯌꯨ ꯉꯥꯎꯕꯕꯨ ꯑꯗꯥꯏꯅ ꯇꯧꯕ꯭ꯔꯥ? ꯃꯤꯒꯤ ꯌꯨ ꯉꯥꯎꯕꯗꯤ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡꯗꯒ ꯐꯨꯗꯅ ꯏꯔꯥꯡꯒ ꯇꯧꯗꯅ ꯂꯝꯕꯤꯗ ꯀꯣꯏꯂꯥꯎꯒ ꯂꯥꯎꯏꯅꯦ꯫ ꯇꯥꯃꯦꯔꯥꯒꯤꯗꯨꯗꯤ ꯇꯧꯁꯤꯟꯅꯩꯅꯤ, ꯃꯤꯒ ꯃꯥꯟꯅꯗꯦ." ꯅꯨꯄꯥꯗꯨꯁꯨ ꯃꯉꯣꯟꯗ ꯐꯨꯔꯛꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯣ ꯐꯥꯖꯤꯜꯂꯒ ꯆꯤꯡꯁꯤꯟꯗꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯕꯤꯔꯒ ꯊꯝꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯉꯥꯎꯕꯒꯤ ꯏꯔꯥꯡ ꯇꯧꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯐꯨꯔꯤꯅꯤ ꯑꯩꯒꯤꯗꯨꯁꯨ꯫ ꯃꯤꯗꯤ ꯆꯩꯅ ꯐꯨꯏꯌꯦ ꯉꯥꯎꯔꯗꯤ, ꯃꯁꯥꯁꯨ ꯐꯦꯔꯦꯒ ꯍꯥꯏꯅꯩ꯫ ꯇꯥꯃꯦꯔꯥꯗꯤ ꯂꯥꯎꯕꯁꯨ ꯇꯥꯗꯦ, ꯉꯥꯎꯕꯁꯨ ꯃꯥꯟꯗꯦ, ꯐꯨꯁꯨ ꯐꯨꯗꯦ ꯑꯩꯗ." "ꯑꯄꯪꯕꯤ, ꯃꯣꯏꯅ ꯉꯥꯎꯔꯤꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯈꯨꯡꯉꯥꯎꯅꯤ ꯑꯩꯒꯤꯁꯤꯗꯤ꯫ ꯋꯥꯈꯜ ꯃꯥꯅ ꯉꯥꯎꯕ ꯍꯦꯟꯃꯜꯂꯛꯇꯨꯅ ꯊꯃꯣꯏ ꯃꯥꯁꯨ ꯏꯔꯥꯡ ꯊꯣꯛꯂꯦ꯫ ꯏꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯦꯜꯂꯤꯕ ꯏꯆꯦꯜꯁꯤꯡꯁꯤꯁꯨ ꯅꯪꯒꯤ ꯅꯃꯤꯡ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅꯅꯦ ꯆꯦꯜꯂꯤꯕ꯫ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯤꯕ, ꯊꯃꯣꯏ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯕ ꯅꯪꯁꯦ ꯏꯆꯦꯜꯁꯤꯅ ꯅꯨꯡꯁꯤ ꯈꯨꯐꯨ ꯐꯨꯗꯨꯅ ꯋꯥꯔꯛꯂꯤꯕꯅꯤ." "ꯑꯌꯥ, ꯀꯗꯔ ꯃꯄꯤ, ꯏꯔꯥꯡꯖꯥꯎ." ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯄꯨꯛꯆꯦꯞꯇ ꯑꯃꯨꯛ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯃꯦꯔꯥꯁꯨ, "ꯑꯌꯣ, ꯃꯥꯒꯤ ꯅꯨꯄꯥꯗꯨꯕꯨ ꯐꯨꯕ, ꯑꯃꯨꯛꯁꯨ ꯅꯨꯡꯁꯤ ꯈꯨꯐꯨ ꯐꯨꯔꯛꯎꯔꯥ?
ꯐꯨꯕꯤꯅꯨꯋꯣ ꯏꯀꯥꯏꯕꯒꯤ ꯏꯀꯥꯏ ꯈꯨꯐꯨꯅꯤ ꯑꯩꯒꯤꯗꯨꯁꯨ ꯅꯪꯉꯣꯟꯗ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯌꯨ ꯉꯥꯎꯔꯗꯤ ꯑꯁꯦꯡꯕ ꯍꯥꯏꯅꯩ ꯍꯥꯏꯌꯦ ꯑꯗꯨꯅ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯑꯃꯠꯇ ꯅꯠꯇꯦ ꯃꯌꯥꯝ ꯍꯪꯉꯣ ꯑꯗꯨꯕꯨꯔꯣ ꯇꯥꯃꯦꯔꯥ ꯑꯩꯁꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯁꯦꯡꯕ ꯍꯥꯏꯔꯛꯎꯀꯣ ꯅꯪꯗꯣ ꯌꯨ ꯉꯥꯎꯔꯤꯕꯅꯤꯅ ꯅꯨꯄꯤꯁꯤꯒꯤ ꯋꯥꯍꯪꯁꯤꯗ ꯅꯨꯄꯥ ꯑꯃꯁꯨ ꯍꯥꯏꯐꯦꯠ ꯏꯀꯥꯏꯅꯒ ꯅꯣꯛꯇꯨꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯏꯜꯂꯤꯕ ꯏꯟꯅꯐꯤꯗꯨꯒꯤ ꯐꯤꯖꯤꯗ ꯁꯨꯔꯨ ꯁꯨꯔꯨꯒ ꯅꯩꯔꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤꯅ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯒ ꯇꯞꯅ ꯈꯨꯝꯂꯛꯏ ꯁꯦꯜ ꯃꯆꯥ ꯃꯆꯥ ꯄꯨꯟꯁꯤꯜꯂꯒ ꯇꯤꯁꯨ ꯁꯦꯝꯗꯨꯅ ꯇꯤꯁꯨ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯣꯔꯒꯥꯟ ꯑꯣꯏꯍꯜꯂꯛꯂꯒ ꯑꯣꯔꯒꯥꯟ ꯃꯌꯥꯝꯗ ꯄꯨꯟꯗꯨꯅ ꯑꯣꯔꯒꯥꯟ ꯁꯤꯁꯇꯦꯝ ꯑꯣꯏꯍꯟꯗꯨꯅ ꯑꯣꯔꯒꯥꯟ ꯁꯤꯁꯇꯦꯝꯁꯤꯡꯅ ꯑꯣꯔꯒꯥꯅꯤꯖꯝ ꯑꯃ ꯑꯣꯏꯔꯛꯄꯒꯨꯝ ꯅꯪꯒꯤ ꯃꯤꯅꯣꯛ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯒ ꯃꯤꯠꯌꯦꯡ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯁꯨꯝꯕꯤꯗꯨꯅ ꯃꯇꯧ ꯈꯖꯤꯛ ꯈꯖꯤꯛꯇꯨꯅ ꯅꯣꯛꯍꯜꯂꯤꯕꯅꯤ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯥꯏꯕ ꯅꯪꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯄꯨꯡ ꯁꯨꯡꯐꯥ ꯐꯥꯔꯣꯏꯗꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯕꯤꯈ꯭ꯔꯕꯅꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯪꯂꯒ ꯆꯣꯏꯔꯣꯂꯣꯔꯦ ꯑꯁꯦꯡꯕꯒꯤ ꯌꯨꯉꯥꯎꯕ ꯃꯥꯜꯂꯦ ꯑꯄꯪꯕꯤ ꯍꯥꯏꯁꯦ ꯁꯤꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛ ꯏꯇꯧꯅ ꯎꯠꯂꯤꯕ ꯏꯪꯒꯤꯠꯁꯦ ꯁꯨꯡꯈꯪ ꯍꯦꯛ ꯈꯪꯕꯤꯗꯦꯗ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯍꯥꯏꯔꯒ ꯇꯞꯅ ꯅꯣꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯃꯥꯒꯤ ꯃꯕꯨꯛꯇꯨꯁꯨ ꯀꯨꯔꯨ ꯀꯨꯔꯨ ꯈꯣꯡꯂꯛꯏ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯄꯨꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ ꯃꯊꯣꯏ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯇꯥꯃꯦꯔꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯍꯩꯃꯥ ꯑꯩꯗꯤ ꯏꯃꯥꯟꯅꯕ ꯄꯨꯜꯂꯅꯤ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯀꯣꯛ ꯆꯥꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯃꯤ ꯄꯨꯟꯅꯤꯇꯪ ꯍꯥꯏꯕꯅꯤ ꯆꯥꯛ ꯆꯥꯔꯛꯀꯅꯤ ꯍꯥꯏꯗ꯭ꯔꯤꯗꯨꯗꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯥꯟꯅ ꯆꯥꯗ꯭ꯔꯤꯉꯩ ꯆꯥꯕ ꯐꯠꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯜꯂꯛꯄ ꯉꯥꯏꯌꯣ ꯍꯥꯏꯔꯤꯅꯤ ꯍꯌꯦꯡ ꯑꯩꯅ ꯊꯕꯛ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯠꯈ꯭ꯔꯁꯨ ꯅꯪꯗꯤ ꯑꯩ ꯑꯗꯨꯝ ꯍꯜꯂꯛꯄ ꯉꯥꯏꯕꯒꯤ ꯆꯥꯗ ꯇꯥꯔꯦꯅꯦ ꯆꯥꯅꯤ ꯑꯗꯨꯗꯤ ꯑꯗꯥꯏꯅ ꯑꯔꯥꯞꯄ ꯆꯠꯈ꯭ꯔꯗꯤ ꯆꯥꯕ ꯀꯥꯏꯗꯤꯌꯦ ꯌꯨꯝꯗ ꯂꯩꯔꯕꯗꯤ ꯑꯗꯨꯝ ꯉꯥꯏꯌꯣ ꯍꯥꯏꯕꯤꯅꯤ ꯑꯗꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯛꯄꯩꯅꯦ ꯃꯦꯒꯤꯗꯤ ꯍꯧꯔꯒ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯅꯠꯇꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯔꯝꯃꯣꯏꯗ ꯀꯣꯅꯦ ꯃꯁꯤꯗꯤꯕ ꯂꯥꯎ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯎ ꯂꯥꯎ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯤꯆꯟꯗ ꯑꯃꯨꯛ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕꯗꯨ ꯄꯨꯊꯣꯔꯛꯂꯤ ꯑꯁ ꯏꯪꯅꯒ ꯏꯪꯕꯅꯦ ꯈꯨꯠ ꯍꯥꯝꯗꯣꯏꯁꯦ ꯇꯟꯈ꯭ꯔꯦꯗ ꯍꯥꯃꯣ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯐꯝꯃꯣ ꯑꯩ ꯏꯟꯕꯤꯔꯛꯀꯦ ꯇꯥꯃꯦꯔꯥꯗꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯆꯥꯔꯤ ꯅꯪ ꯆꯥꯊꯣꯛꯂꯣ ꯑꯦ ꯑꯥꯗꯩ ꯆꯥꯔꯛꯑꯁꯨ ꯌꯨꯝꯗ ꯆꯥꯗ꯭ꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯃꯨꯛ ꯆꯩꯕꯤꯔꯗꯤ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯅ ꯃꯥꯜꯂꯤ ꯉꯥꯡꯅꯔꯒ ꯂꯩꯕꯗꯨ ꯇꯜꯂꯕꯒꯤ ꯆꯥꯛꯇꯨ ꯈꯔ ꯀꯣꯊꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯂꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯏꯟꯕꯤꯔꯛꯏ ꯈꯔ ꯆꯥꯔꯒ ꯅꯨꯄꯤ ꯑꯗꯨ ꯑꯣꯛꯂꯦ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯒ ꯅꯨꯄꯥ ꯃꯥꯅ ꯆꯩꯔꯛꯏ ꯍꯩ ꯇꯨꯃꯤꯟꯅ ꯁꯨꯝ ꯐꯝꯃꯣ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯥꯅ ꯑꯣꯏꯅ ꯕꯦꯁꯤꯟꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯐꯦꯡꯕ ꯆꯥꯝꯕ ꯍꯧꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯅ ꯗꯥꯏꯅꯤꯡ ꯆꯦꯌꯔ ꯑꯃ ꯃꯈꯣꯡ ꯃꯈꯨꯠ ꯊꯥꯡꯒꯠꯇꯅ ꯀꯣꯟꯁꯤꯟꯗꯨꯅ ꯐꯝꯂꯒ ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤ ꯇꯥꯃꯦꯔꯥ ꯅꯪ ꯇꯧꯔꯤꯗꯣ ꯃꯤꯅꯒ ꯎꯔꯗꯤ ꯅꯨꯄꯥꯅꯕꯨ ꯍꯥꯏꯗꯅ ꯅꯣꯛꯅꯔꯅꯤ ꯑꯩꯁꯨꯅꯦ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯣꯟ ꯐꯦꯡꯍꯜꯂꯤ ꯌꯥꯝ ꯉꯝꯃꯦ ꯍꯥꯏꯕꯤꯔꯅꯤ ꯃꯤ ꯅꯣꯛꯅꯔꯤ ꯀꯥꯡꯕꯨꯗꯣ ꯃꯣꯏ ꯐꯪꯖꯗꯕꯒꯤ ꯅꯣꯛꯅꯔꯤꯅꯤ ꯑꯗꯨꯒ ꯁꯤꯗꯤ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯑꯩ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯩꯌꯦ ꯑꯁꯨꯝꯅ ꯀꯣꯟꯁꯤꯡ ꯑꯗꯨꯁꯨ ꯆꯥꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯐꯖꯅ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯂꯒ ꯃꯐꯝ ꯆꯥꯅ ꯑꯃꯨꯛ ꯊꯝꯂꯝꯂꯤ ꯃꯦꯔꯥꯅ ꯄꯨꯡꯁꯨ ꯐꯅꯌꯥꯝ ꯊꯦꯡꯂꯝꯃꯤ ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯁꯤ ꯑꯩ ꯌꯥꯝꯅ ꯏꯪꯉꯦ ꯐꯝꯈꯤꯕꯗꯒꯤ ꯍꯧꯒꯠꯄ ꯇꯜꯂꯦ ꯑꯝꯇ ꯄꯝꯕꯤꯔꯒ ꯄꯨꯁꯤꯟꯕꯤꯌꯣ ꯊꯧꯗꯥꯕ ꯅꯠꯇꯦꯀꯣ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯑꯩꯒꯤ ꯍꯥꯔꯠꯕꯤꯠꯁꯦ ꯅꯣꯔꯃꯦꯜ ꯇꯥꯕꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏꯗꯣꯔꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯇꯟꯕꯤ ꯅꯨꯄꯤꯁꯦ ꯐꯩꯕꯝꯅꯗꯨꯅ ꯄꯥꯝꯈꯠꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯈꯨꯐ ꯑꯃ ꯃꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯣꯝꯗ ꯑꯩꯅ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯏꯟꯗꯥꯏꯔꯦꯛꯇ ꯃꯍꯥꯚꯥꯔꯠ ꯔꯥꯃꯥꯌꯟ ꯋꯥꯔꯤ ꯂꯤꯕꯗꯧꯅ ꯀꯣꯏꯊꯣꯛ ꯀꯣꯏꯊꯣꯛꯇꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯥꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯌꯤꯃꯤ ꯑꯁꯨꯝꯅ ꯃꯣꯏꯒꯤ ꯔꯨꯝ ꯌꯧꯔꯛꯇꯨꯅ ꯐꯃꯨꯡꯗ ꯐꯖꯅ ꯊꯝꯕꯤꯗꯨꯅ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯆꯤꯡꯈꯠꯇꯨꯅ ꯍꯤꯞꯍꯜꯂꯒ ꯅꯨꯄꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯃꯆꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯊꯦꯡꯕꯤ ꯐꯖꯅ ꯇꯨꯝꯊꯣꯛꯂꯣꯀꯣ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯇꯥꯃꯦꯔꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯏꯪꯕꯗ ꯂꯩꯔꯨꯕꯒ ꯉꯁꯤ ꯑꯌꯨꯛ ꯉꯟꯅ ꯑꯃꯨꯛ ꯍꯧꯗꯨꯅ ꯏꯔꯨ ꯃꯥꯏꯊ ꯇꯧꯕꯒ ꯁꯤꯟꯗꯨ ꯃꯁꯥꯗꯨ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯂꯥꯎꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ ꯃꯀꯨꯒ ꯃꯄꯨꯔꯣꯏꯕꯒ ꯊꯕꯛ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯅꯪꯅꯅꯕ
ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯃꯅꯦꯝꯁꯨ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ꯫ ꯃꯅꯤ ꯃꯃꯧ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯆꯥꯛ ꯏꯁꯤꯡꯁꯨ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯤ ꯑꯅꯤ ꯃꯇꯦꯛ ꯈꯔ ꯂꯩꯕꯗ ꯑꯃꯅ ꯍꯥꯟꯅ ꯆꯥ ꯑꯃꯅ ꯑꯃꯨꯛ ꯀꯣꯟ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯦ, ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤꯉꯩ ꯃꯅꯦꯝ ꯏꯕꯦꯝꯃꯗꯣ ꯃꯨꯛꯕꯥꯡ ꯌꯦꯡꯂꯨꯕꯒꯤ ꯁꯥꯏꯠ ꯏꯐꯦꯛ ꯂꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯀꯦꯊꯕꯤ: ꯍꯥꯏ ꯃꯌꯥꯝ, ꯉꯁꯤ ꯑꯩꯅ ꯆꯥꯖꯗꯣꯏꯁꯦ ꯀꯣꯕꯤ ꯂꯩꯒ ꯍꯋꯥꯏ ꯊ꯭ꯔꯥꯛꯀ ꯉꯥ ꯑꯇꯥꯎꯕꯒ ꯊꯣꯡꯕꯅꯤ꯫ ꯗꯁꯀꯨꯠ ꯆꯝꯐꯨꯠ ꯑꯃꯁꯨ ꯐꯨꯠꯂꯤ, ꯑꯃꯦꯠꯄ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ꯫ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯤꯗꯤ ꯃꯌꯥꯝꯗ ꯏꯟꯖꯔꯛꯀꯦ ꯁꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒ ꯊꯪꯅꯅ ꯐꯝꯂꯤꯕꯤ ꯃꯃꯧ ꯅꯨꯄꯤꯗ ꯊꯣꯛꯀ ꯏꯟꯁꯤꯜꯂꯤ꯫ ꯑꯃꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯅꯦꯝꯅ ꯏꯜꯂꯛꯂꯤꯕꯗꯨ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯑꯗꯨꯝ ꯆꯥꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯈꯟꯗꯨꯅ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯤ꯫ ꯃꯣꯏ ꯕꯕꯥ, ꯏꯟꯁꯥꯡꯁꯤꯕꯨ ꯀꯝꯗꯧꯕꯤꯒꯦ? ꯏꯃꯧꯒ ꯑꯩꯒꯅ ꯊꯣꯡꯕꯅꯤ, ꯌꯣꯠꯄ ꯏꯌꯥ ꯌꯥꯕꯤꯗ꯭ꯔꯕꯣ? ꯏꯕꯨꯡꯉꯣ, ꯏꯟꯁꯥꯡꯁꯦ ꯍꯥꯎꯇ꯭ꯔꯣ? ꯅꯣꯏ ꯇꯥꯔꯤꯕꯣꯒ ꯅꯪ ꯄꯂꯦꯝꯒꯅ ꯊꯣꯡꯕꯅꯤ꯫ ꯅꯣꯏꯒꯤꯗꯤ ꯈꯪꯗꯦ, ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯑꯩꯗꯤ ꯈꯨꯕꯤ ꯆꯤꯈꯥꯏꯗꯧꯔꯦ꯫ ꯃꯦꯔꯥꯒꯤ ꯃꯄꯥ ꯑꯆꯧꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯍꯩ, ꯀꯔꯤꯅꯣ ꯃꯃꯥ ꯁꯥꯕꯤ? ꯅꯪꯅ ꯍꯅꯨꯊꯪꯁꯤꯗ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯗꯅ ꯇꯧꯔꯤꯕꯁꯤꯅ? ꯃꯦꯔꯥꯁꯨ ꯑꯃꯨꯛ: ꯃꯥ, ꯌꯦꯡꯅꯤꯡꯗ꯭ꯔꯦꯀꯣ, ꯌꯥꯝ ꯄꯛꯇ꯭ꯔꯦ꯫ ꯏꯟꯁꯥꯡꯅꯦꯅ ꯊꯨꯝꯁꯨ ꯅꯝꯗꯦ, ꯍꯥꯎꯈ꯭ꯔꯦ ꯀꯥꯏꯅꯒ꯫ ꯁꯤꯟꯗꯨꯅ: ꯕꯕꯥ, ꯃꯨꯛꯕꯥꯡ ꯌꯦꯡꯂꯨꯕꯩꯅꯦ ꯃꯃꯥꯒꯤꯁꯦ꯫ ꯗꯥꯃꯦꯔꯥ, ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ꯫ ꯅꯪꯅ ꯈꯪꯁꯨ ꯈꯪꯗꯅ꯫ ꯃꯤꯅꯦ ꯃꯨꯛꯕꯥꯡ ꯇꯧꯔꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯍꯥꯎꯔꯁꯨ ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯏ ꯍꯥꯎꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯥꯕꯅꯤ꯫ ꯃꯣꯏ ꯕꯕꯥ, ꯆꯥꯁꯟꯕꯤꯌꯣ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯆꯥꯁꯤꯜꯂꯨ꯫ ꯏꯁ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯕꯨ, ꯈꯨꯍꯥꯎ ꯑꯃꯅꯤ ꯁꯤꯗꯤ꯫ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ, ꯂꯩꯇ꯭ꯔꯦ ꯁꯤꯗꯤ, ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯝꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯄꯥꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯣ ꯍꯥꯏꯕꯗꯨꯒꯤ ꯐꯃꯨꯡꯗ ꯐꯝꯕꯣꯏ ꯉꯥꯕꯣꯏ ꯇꯧꯔꯒ ꯅꯣꯠꯁ ꯈꯔ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯟꯙ꯭ꯌꯥ ꯑꯣꯏꯔꯛꯄꯗ ꯃꯅꯦꯝꯅ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯤ, ꯇꯨꯝꯁꯤꯟꯕ ꯐꯠꯇꯦ, ꯇꯨꯝꯂꯅꯨ, ꯍꯧꯒꯠꯂꯨ, ꯂꯥꯏꯗꯨꯛ ꯊꯥꯎꯃꯩꯒꯗꯤ ꯏꯃꯥꯅ ꯀꯠꯄꯤꯔꯕꯅꯤ, ꯅꯪ ꯇꯥꯃꯦꯔꯥ ꯍꯜꯂꯛꯂꯅꯤ, ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯁꯤꯟꯅꯧ ꯍꯥꯏꯅ ꯀꯧꯔꯛꯄꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯥꯒꯦ ꯅꯥꯒꯦ ꯇꯧꯔꯤꯉꯩ ꯇꯨꯝꯁꯤꯜꯂꯨꯕꯗꯨꯗꯩꯗꯤ ꯐꯖꯔꯦ, ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯄꯨꯔꯥ ꯑꯅꯥꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯀꯣꯛꯇꯨꯁꯨ ꯂꯨꯝꯕꯅ ꯍꯥꯏꯒꯠꯄ ꯉꯝꯗ꯭ꯔꯦ, ꯃꯁꯥꯗꯨꯁꯨ ꯃꯤꯅ ꯐꯨꯕꯗꯧꯅ ꯂꯣꯏꯅ ꯊꯤꯟꯗꯣꯛꯂꯦ, ꯃꯆꯤꯟ ꯃꯔꯩꯁꯨ ꯂꯣꯏꯅ ꯈꯥꯔꯦ, ꯏꯟꯊꯝ ꯆꯟꯕꯁꯨ ꯌꯥꯎꯔꯦ꯫ ꯈꯤꯇꯪ ꯅꯥꯕꯗ ꯑꯅꯥꯕ ꯈꯥꯡꯕ ꯍꯩꯇꯕꯒꯤ ꯍꯧꯅꯕꯤ ꯈꯤꯇꯪ ꯅꯥꯕꯗꯨꯒꯤ ꯃꯀꯣꯛꯀꯗꯨ ꯐꯩꯖꯨꯞꯅ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯁꯨꯠ ꯁꯨꯠ ꯀꯞꯄꯒ ꯂꯩꯔꯦ꯫ ꯃꯦꯔꯥꯁꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯜꯂꯛꯇꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯥꯒꯤ ꯃꯩꯁꯨ ꯑꯃꯠꯇ ꯊꯥꯜꯂꯝꯗꯕꯤ ꯏꯃꯝꯃꯝꯅ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯠꯇꯨ ꯑꯣꯟ ꯇꯧꯏ꯫ ꯃꯩ ꯉꯥꯜꯂꯛꯄꯒꯗꯤ ꯎꯔꯦꯗꯣ ꯅꯨꯄꯤꯗꯨꯅ ꯃꯀꯣꯛꯀ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯇꯨꯝꯂꯤꯕꯗꯨ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯀꯧꯔꯤ꯫ ꯃꯊꯣꯏ, ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯨꯀꯣ, ꯑꯩ ꯂꯩꯇꯦꯅ ꯄꯥꯗꯕ ꯇꯧꯅꯨ ꯍꯥꯏꯔꯝꯃꯒ ꯄꯥꯗꯕꯤꯗ ꯇꯨꯝꯁꯤꯟꯗꯅ ꯂꯩꯔꯝꯃꯦꯕ ꯃꯁꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯄꯥ ꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯅꯨꯄꯤꯁꯤꯅ ꯄꯦꯄꯥ ꯄꯦꯄꯥ ꯄꯪꯈꯨꯝꯗ ꯈꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯇꯕꯗꯨꯗ ꯇꯞꯅ ꯑꯃꯨꯛ ꯀꯧꯔꯤ꯫ ꯃꯊꯣꯏ, ꯃꯊꯣꯏ, ꯇꯥꯕ꯭ꯔꯣꯁꯦ? ꯍꯧꯒꯠꯂꯣ, ꯃꯩꯒ ꯑꯝꯇ ꯊꯥꯟꯗꯈꯩ ꯇꯨꯝꯁꯤꯟꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯨ ꯅꯪ ꯁꯤꯗꯤꯕ? ꯁꯦꯁꯦ ꯍꯧꯒꯠꯂꯣ, ꯁꯟꯙ꯭ꯌꯥꯗꯅꯦ ꯇꯨꯝꯁꯤꯟꯕ ꯐꯠꯇꯕꯅꯤ, ꯍꯧꯒꯠꯂꯝꯃꯨꯀꯣ ꯑꯩꯅ ꯊꯣꯛꯂꯛꯄꯗ꯫ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯊꯣꯛꯂꯨꯕꯒꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯂꯗꯨꯅ ꯕꯥꯠꯔꯨꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯣꯡ ꯃꯈꯨꯠ ꯁꯦꯡꯗꯣꯛꯄ ꯆꯪꯈꯤ꯫ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛ ꯐꯥꯎꯕꯗ ꯅꯨꯄꯤꯗꯨꯗꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯒꯤ ꯃꯆꯤ ꯈꯖꯤꯛ ꯐꯥꯎꯕ ꯂꯦꯡꯗꯕꯤ ꯂꯩꯔꯝꯕꯗꯨꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯟꯅ ꯄꯥꯈꯠꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯝꯖꯤꯜꯂꯤꯕ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤ꯫ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨ ꯍꯦꯛ ꯆꯤꯡꯊꯣꯛꯄꯒ ꯎꯔꯦꯗꯣ ꯃꯀꯣꯛ ꯑꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯒ ꯁꯨꯠ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯗꯣ꯫ ꯃꯇꯧꯗꯨꯅ ꯅꯨꯄꯥ ꯃꯥꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯪꯂꯨꯏ꯫ ꯃꯊꯣꯏ, ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ? ꯍꯥ, ꯀꯩꯗꯧꯔꯒꯦ ꯕꯁꯤ? ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯃꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯈꯨꯠ ꯑꯗꯨ ꯅꯨꯄꯤꯗꯨꯒꯤ ꯂꯥꯏꯕꯛꯇ ꯍꯥꯏꯐꯦꯠ ꯊꯦꯡꯂꯨꯕꯗꯗꯤ ꯃꯩꯗꯧꯅ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯌꯥꯝ ꯁꯥꯔꯤꯕꯁꯤꯗꯤ, ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯀꯣꯛ ꯏꯃꯥꯗ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯇꯣꯝꯇ ꯀꯞꯂꯒ ꯂꯩꯗꯧ ꯃꯍꯨꯠ꯫ ꯅꯨꯄꯥ ꯃꯥꯅꯗꯤ ꯄꯥꯈꯠꯆꯕꯒꯤ ꯈꯣꯟ ꯈꯔ ꯈꯖꯤꯛ ꯋꯥꯡꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯃꯥꯅꯗꯤ ꯃꯁꯥꯒ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯑꯗꯨꯝꯅ ꯈꯣꯟ ꯋꯥꯡꯂꯛꯄ ꯑꯗꯨꯗ ꯆꯩꯔꯛꯏꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈ꯭ꯔꯗꯨꯅ ꯀꯞꯄ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯁꯤ ꯇꯣꯛꯑꯁꯤ, ꯆꯩꯕ ꯅꯠꯇꯦꯕ, ꯁꯤꯗꯤ ꯅꯪꯅ ꯅꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯄꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ, ꯇꯣꯛꯑꯣ꯫
Masi haiduna makokta tapna tapna nanbiduna themi kappa kha farakpa matang aduda ngehaktang leiramu nangna ngamdribase imada hairuge haidana makhada kumkhraga mamada hairuri mama nasu madi ngasai makai chumna sum tumliboi ningi nangna fajana yengbiro magi chaba yanaba kainoma sembiraga hidak pizarasi hairakli mera so amu makhoi gi room da laktuna bawl amada ising ayingba khra haptuna puraklaga phi amana luptuna nupi dugi laibakta thamduna asaba napthokpi aduga makhut masasing dusu phi amonba ma pairaga tapna tapna nanbi manemna chak ising su loirak aduna chakra pizaraga hidak pizaduna tumthakre hidaki meyaina ngehak farurabasu ahingda muksagalaktuna nupa mana koichen chenduna honabada kharadi phari adubu nupi si senaringai nupa madi mamit kakla ama pau ishinduna ahing tumdri mathangi numitusu nupi sina naraga leibasida thabak amta chathoktre ayuk tusu breakfast khar pizaraga hidak amamuk pizabadagidi kharadi phari ayuki chak ising toknaraba matam aduaida macha nare pau tabaduna sindugi mama indusu macha unaba lai sindugi manim kethabina haima indu nang lai bro lao lao changlo hoi nama mathoi nai haibaduda kamaina tawrena la ini masado kharabudi pharabani ingbasida nari bani ne lao lao bimagi manak toina famnusi masi haiduna mama ani dusu macha singi kada lai mama ga manem gana changlakpada anabi sidi phone yengduna thik thik matomta noklaga leirami indu sibu nai haine phone kon badi leptine sindu su mama nang kai dobo laino chalo cho haima mama da bu dumaina haiba hona bro sindu da kethabina hairakpani sindu na amu macha ningon luhongkhraga mapam da tuina lakpa phate aduga mama mapa nasu nupa mayumda tuina changthok chaksin toba phati haibeni adugini mama masi ne hek haibesima kana na mu haidana tarino duna khoi mana tha phabagi chatpeduda haireini haima indu nangbu hairubrami hoi nama magisu yum mama puradawni adagi mayum pankraga ningol na mapamda tuina lakpadusu aina pamdaba minasu phajana hainadaba adugi sum haikibani aina noisu dum lao imausu chachasanu noigisu nacha ningol simatani aikhoigisu ibungo matomtani noi aikoi nuksinaraga lori migi kari sukhalunu nacha si leitabada noisu ichik chiklamgani nungairamoi khangi aduna ne toine hek unaru lao nangna neya nupagi yumni toina lakpatale hairagana boarding na nacha se thamkhibagi ne unabe chatline haiduna hek khandoklaga unaru lao inamasima sindu so mukhum lai hoi aseng badmaina khalasu kai debu khangbra mama tamerana adum ayuk su nganta hogat halaga larik pahali nungthil su pahali nungdang su adum pahanjani tumna tumna fawbane larik se sumtai aina taningdaba sidi yam tanjani adagi phone chu pahande hojik pahari sidi aina na basidane tumlaga sumleradi anabi henjani na ngahak pirambani madu pharabani aikhoinadi larik laisu henningnisiga nangna paw yadriduga yumdadi napasu nangna ngami aina chaibasu nangna thoksadi sida ibungona tawrise matik charabani atan banangidi yare nang mayumda chatpikro chunglang lakpigano leijeningde chatlani aisu yumgado mi amta lehaude haima indu asingba chatlage hairani nangbo aidi wari tawringaida cha nungga lonbasu kawri lakthoktana lakpani cha glass amtadi thakhodana yarni nama chak tolakpasu kuiri tharoige inama mapasu thabak chathoki kanamta lehaude adagi nakangi machi dumasu haying haijing kharai pubagi koilang langna hori aduna halagi khoi bungo teni gi mau oiduri dugi natra hoi mani nama aikhoi gisu mi leijadabaga moini yamna hona bikre makhoi gisu mi leijade aduna kari karino khare yengsiminadrabadi mi leitabase yamna wai aduna amuk chaluki gi nama ngayak tangai khoda nangsu cha glass amatadi thaklaga hankho ai thuna lolake nachaga kari karino wari saduna ngak leiminaramuko masi hairamduna induna ngangbaga tadaba makai kitchen da prep prep chatkre kethabina thokibaga indusu machado ansinduna wa hanglei
ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯅꯦꯝꯁꯤꯗꯤ ꯐꯅ ꯎꯏ, ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯣ? ꯍꯣꯏ, ꯇꯧꯕꯤꯌꯦꯕ. ꯂꯩꯕꯁꯨ ꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ. ꯅꯪꯒꯤ ꯏꯁꯧꯁꯨ ꯇꯥꯗ꯭ꯔꯦ. ꯁꯤꯒꯤ ꯃꯃꯥꯁꯤꯗꯤ ꯅꯣꯡꯃꯇ ꯏꯁꯧꯒ ꯇꯧꯕꯤꯗꯦ. ꯂꯨꯅ ꯂꯨꯅꯁꯨ ꯑꯗꯨꯝ ꯇꯧꯕꯤ. ꯅꯈꯣꯏ ꯏꯕꯨꯡꯉꯣꯗꯨꯗꯤ ꯀꯝꯗꯧꯏ? ꯐꯅ ꯐꯩꯌꯦꯗꯤ ꯍꯥꯏꯕꯅꯤ, ꯏꯃꯥꯅ ꯃꯤꯗ ꯍꯪꯕꯗꯗꯤ. ꯍꯣ, ꯐꯩꯌꯦ ꯐꯩꯌꯦ, ꯑꯩꯒꯁꯦ ꯂꯨꯅ ꯂꯨꯅ ꯇꯧꯕꯤꯌꯦ. ꯑꯗꯀꯣ, ꯑꯩꯅ ꯌꯥꯝ ꯍꯩꯅꯗꯕ ꯁꯥꯎꯅꯤꯡꯕ ꯊꯕꯛ ꯑꯃꯗꯤ ꯃꯥꯗꯣ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯧꯏ. ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯤꯅꯣ? ꯅꯤꯁꯥ ꯄꯨꯁꯥꯒ ꯆꯥꯕ꯭ꯔꯣ ꯃꯥꯕꯣ? ꯌꯨꯒ ꯉꯥꯎꯔꯒ ꯐꯨ ꯆꯩꯗꯅꯒ ꯇꯧꯕ꯭ꯔꯕ? ꯑꯗꯨꯏ ꯅꯠꯇꯦꯕ, ꯈꯪꯕ꯭ꯔꯥ? ꯅꯨꯡꯇꯤꯒꯤ ꯂꯥꯏ ꯇꯣꯡꯕꯗꯧꯅ ꯑꯩ ꯎꯕ ꯌꯥꯗꯦꯕ. ꯃꯆꯤꯟꯗꯨꯗꯒꯤꯅꯦ ꯂꯥꯏꯔꯤꯛ ꯄꯥꯎꯗ ꯑꯗꯨꯝ ꯍꯥꯏꯌꯦꯕ. ꯑꯌꯨꯛꯇ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯕꯩ ꯃꯍꯨꯠꯅꯦ, ꯃꯥꯗꯤꯀꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯥꯎꯅꯤ ꯍꯥꯏꯗꯣꯏꯕ. ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯒꯤ ꯍꯜꯂꯛꯂꯕꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ꯭ꯔꯥ ꯍꯪꯗꯣꯏꯕ. ꯇꯨꯝꯂꯝꯗꯥꯏꯗꯁꯨꯅꯦ, ꯉꯁꯤ ꯀꯔꯤ ꯀꯔꯤ ꯄꯥꯔꯦ ꯑꯗꯨꯝ ꯍꯪꯗꯣꯏꯅꯤ. ꯑꯩ ꯌꯥꯝ ꯍꯩꯅꯖꯗꯦꯕ. ꯃꯁꯤꯗꯤꯕ, ꯑꯩꯗꯤ ꯅꯤꯁꯥ ꯄꯨꯁꯥꯒ ꯆꯥꯔꯒ ꯅꯪꯉꯣꯟꯗ ꯐꯨ ꯆꯩꯗꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ. ꯑꯗꯨꯒꯗꯤ ꯇꯧꯗꯦꯗ. ꯅꯍꯥꯟꯁꯨꯅꯦ, ꯑꯩꯅ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯎ, ꯑꯩ ꯑꯃꯨꯛꯇ ꯏꯁꯧ ꯇꯧꯒꯦ ꯍꯥꯏꯔꯒ ꯃꯥꯗꯤ ꯉꯥꯎꯁꯨ ꯉꯥꯎꯔꯛꯇꯦ. ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯉꯥꯎꯗꯕꯤ ꯍꯜꯂꯛꯏꯅꯣ ꯍꯥꯏꯗꯅ ꯁꯥꯎꯔꯒꯀꯣ, ꯃꯥꯅ ꯑꯩꯒꯤ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯊꯛ ꯇꯊꯛ ꯌꯦꯡꯂꯛꯏ. ꯃꯆꯥꯅꯨꯄꯤꯁꯤꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯝꯂꯒ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯆꯞ ꯂꯦꯞꯈꯤꯕꯁꯤꯗ ꯃꯃꯥꯁꯤꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯍꯪꯖꯜꯂꯛꯏ. ꯃꯥꯅ ꯀꯩꯗꯧꯔꯛꯏꯅꯣ? ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯗꯨꯅ ꯏꯆꯥꯗ ꯈꯨꯠ ꯊꯥꯔꯛꯏꯔꯣ? ꯅꯠꯇꯦ ꯀꯩꯁꯨ. ꯑꯦ, ꯑꯗꯨꯗꯤ ꯀꯩꯗꯧꯔꯤꯕ? ꯌꯥꯝ ꯍꯪꯉꯤꯍꯦ. ꯃꯤ ꯏꯇꯩꯅꯥꯎꯒꯤ ꯋꯥꯕꯨ ꯃꯤ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅ ꯀꯣꯏꯇꯝ ꯇꯝꯕ ꯌꯥꯕ꯭ꯔꯣ? ꯈꯔꯁꯨ ꯑꯔꯣꯟ ꯑꯊꯨꯞ ꯊꯝꯗꯧꯅꯤ. ꯍꯩꯃꯥ, ꯀꯩꯅꯣꯝꯅꯤꯅ ꯃꯁꯤꯗꯤ. ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯀꯩꯒꯤꯅꯣ ꯃꯃꯥ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯒ ꯌꯥꯝ ꯍꯪꯂꯤꯁꯦ? ꯑꯩꯈꯣꯏꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯪꯗꯣꯛꯂꯒ ꯏꯃꯨꯡꯁꯦ ꯊꯨꯒꯥꯏꯕꯤꯒꯦ ꯈꯜꯂꯤꯔꯣ? ꯇꯧꯅꯨꯀꯣ ꯇꯧꯅꯨ, ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯎꯀꯣ. ꯅꯆꯥꯒꯤ ꯏꯃꯨꯡꯗ ꯊꯨꯒꯥꯏꯒꯦ ꯈꯟꯕꯤꯒꯅꯨ. ꯍꯩꯠ, ꯖꯇꯥ ꯄꯨꯗꯥꯝꯒꯤ ꯑꯉꯥꯡꯅꯤꯅ ꯃꯁꯦ. ꯀꯩꯅꯣꯝ ꯇꯧꯏꯅꯦ. ꯅꯪꯅ ꯁꯨꯝ ꯍꯪꯕꯗꯨꯗ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ. ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯀꯦꯊꯕꯤꯁꯨ ꯆꯥꯒ ꯆꯥꯅꯕꯒ ꯄꯨꯗꯨꯅ ꯆꯪꯂꯛꯏ. ꯁꯦꯁꯦ, ꯆꯥ ꯄꯥꯏꯌꯨꯁꯦ ꯏꯟꯗꯨ. ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥ ꯊꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯅꯣꯛ ꯅꯣꯛꯇꯨꯅ ꯁꯥꯟꯅꯕꯗꯒꯤꯗꯤ ꯅꯨꯄꯤꯗꯨꯁꯨ ꯃꯁꯥꯗꯣ ꯈꯔ ꯌꯥꯡꯕꯒꯨꯝꯅ ꯇꯧꯔꯤ. ꯏꯟꯗꯨꯅ, ꯍꯧꯖꯤꯛꯇꯤ ꯆꯥꯁꯨ ꯊꯛꯂꯝꯅꯤꯅ ꯏꯅꯝꯃ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯌꯨꯝꯗꯁꯨ ꯊꯕꯛꯅ ꯃꯩ ꯍꯧꯔꯝꯂꯅꯤ. ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤꯅꯦ, ꯅꯣꯡꯃ ꯉꯟꯅ ꯍꯦꯛ ꯂꯥꯛꯎ, ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ. ꯍꯣꯏ ꯅꯃꯥ. ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯃꯈꯨꯠꯇ ꯆꯤꯛꯄꯤꯔꯝꯂꯒ ꯍꯟꯈ꯭ꯔꯦ. ꯀꯦꯊꯕꯤꯁꯨ ꯏꯟꯗꯨꯕꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯃꯃꯥꯒ ꯃꯅꯦꯝꯒ ꯊꯣꯛꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯦꯔꯥꯁꯨ ꯆꯪꯂꯛꯏ. ꯁꯤꯟꯗꯨꯅ, ꯑꯦ, ꯇꯥꯃꯦꯔꯥ. ꯉꯁꯥꯏꯒꯤ ꯀꯥꯏꯗ ꯆꯠꯂꯨꯏꯕ ꯅꯪꯗꯤ? ꯀꯩꯁꯨ ꯆꯠꯇꯦꯗ, ꯇꯦꯔꯦꯁꯇ ꯂꯩꯔꯨꯕꯅꯤ. ꯑꯣ, ꯑꯩꯈꯣꯏ ꯃꯃꯥ ꯂꯥꯛꯑꯝꯃꯦ. ꯍꯣꯏ, ꯈꯪꯉꯤ. ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯄꯒꯤ ꯏꯀꯥꯏꯗꯅ ꯂꯣꯠꯂꯨꯏꯔꯣ ꯑꯗꯨꯗꯤ? ꯅꯠꯇꯦꯗ, ꯏꯀꯥꯏꯗꯅ ꯂꯣꯠꯂꯨꯏꯔꯦ, ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ. ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯇꯣꯟꯇ ꯇꯞꯅ ꯅꯣꯛꯏ. ꯁꯤꯟꯗꯨꯁꯨ, ꯌꯥꯔꯦ ꯈꯪꯉꯦꯕꯨ, ꯏꯀꯥꯏꯕꯩ ꯂꯣꯠꯂꯤꯅꯦ. ꯑꯩꯁꯦ ꯑꯩꯈꯣꯏꯗ ꯃꯤ ꯂꯥꯛꯑꯗꯤꯅꯦ ꯏꯀꯥꯏꯕꯒꯤ ꯑꯗꯨꯝ ꯂꯣꯠꯂꯤꯕꯨ. ꯑꯗꯣ ꯈꯪꯕ꯭ꯔꯥ, ꯇꯥꯃꯦꯔꯥꯅ ꯅꯣꯛꯄꯁꯦ ꯀꯗꯔ ꯇꯧꯁꯤꯟꯅꯕ, ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄ ꯌꯥꯝ ꯃꯥꯜꯂꯦ. ꯃꯈꯣꯜ ꯊꯣꯛꯅ ꯍꯥ 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 ꯀꯥꯏꯅ ꯑꯝꯇ ꯅꯣꯛꯎꯕ. ꯃꯁꯤꯗꯤꯕ, ꯃꯈꯣꯜ ꯊꯣꯛꯇ꯭ꯔꯗꯤ ꯅꯣꯛꯄ ꯌꯥꯗꯕ꯭ꯔꯣ? ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯕꯛꯇ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ. ꯃꯅꯤꯜꯗꯤ ꯈꯔ ꯂꯩꯔꯤꯅꯦ. ꯍꯣꯔꯦꯟ ꯍꯤꯗꯥꯛ ꯑꯃꯒ ꯆꯥꯔꯗꯤ ꯐꯔꯅꯤꯗ ꯀꯣꯅꯦ. ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯐꯠꯀ ꯀꯟꯊꯣꯛꯂꯒ, ꯌꯥꯔꯦ ꯆꯥꯗ꯭ꯔꯁꯨ, ꯑꯩ ꯄꯨꯡꯐ ꯐꯔꯦ. ꯁꯦꯡꯉꯕꯣ? ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯕꯣ? ꯍꯣꯏ, ꯀꯩꯝꯇ ꯇꯧꯗ꯭ꯔꯦ, ꯂꯣꯏꯅ ꯐꯔꯦ. ꯅꯥꯕ ꯐꯔꯝꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯁꯤ. ꯌꯥꯔꯕꯣ? ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯀꯣꯛꯇꯨ ꯃꯈꯨꯠꯇꯨꯅ ꯈꯪꯄꯥꯏꯒ ꯄꯥꯏꯁꯤꯜꯂꯒ ꯇꯧꯁꯤꯟꯅꯔꯛꯏ. ꯑꯩꯌꯣ, ꯀꯣꯛꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯛꯑꯦ. ꯉꯥꯛꯇ ꯇꯨꯝꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯈꯤꯒꯦ, ꯑꯗꯨꯒ ꯄꯥꯔꯁꯤ. ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯀꯣꯛ ꯐꯥꯎꯕ ꯕ꯭ꯂꯥꯡꯀꯦꯠ ꯆꯤꯡꯈꯠꯂꯒ ꯍꯤꯞꯆꯤꯟꯈ꯭ꯔꯦ. ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ. ꯃꯁꯤꯗꯤꯕ, ꯑꯩꯒꯤ ꯀꯗꯔ ꯍꯩꯕꯤ ꯑꯉꯥꯡ ꯍꯥꯏꯁꯤꯅꯤ.